Lakhipuronline putoksaba July ki tang 16 sagol se numit ki Khomjinba Pao tabirase ahanbada maroiba Pao ngamkhai yathokpagi delimitation gi matangda miyam gi wakat tanabagi damak election commission gi mapung phaba mihut kangboma Assam da thunglaragani Benison English Higher Secondary School Lakhipur na silangduna youth parliament pangthokre DDM Nabat Kasar na sinduna Sribar Kasar da Azadi ka Amrit Mahotsav ki thorom pangthokre mihut kuntramapan na saba ningthemkhul kangali roitom lekai apun mamaira pa bilup semkhre Manipur da thogliba irang na maram oiraga tengbang leptana pinari amasung Bharat ki ahum suba lunar mission Chandrayaan 3 hayeng July ki tang 13 nungthil gi pung ani ga minute kuntra manga ta thagalagani Haujik mapung oiba Pao tabirase ngamkhai yathokpagi delimitation gi matangda miyam gi wakat tanabagi damak election commission gi mapung phaba mihut kangbo ama July gi tang 18 Assam da thunglaragani mihut kangbo asina thunglaba matung ahanba oina hiramasigi matangda July gi tang 10 dagi hauduna ahanbada Upper Assam gi constituency singi miyam gi apam pamda wakat sing tagani hairi masigi tungda mayai thangba masung awang thangba Assam gi mafam singi wakat taraba matung lakliba July gi tang 19 da Barak Tampak amadi 6 schedule lamdam gi miyam gi wakat sing tagani hairi panbayai ngamkhai yathokpagi delimitation draft proposal asigi matangda claims and objection pisin bagi July gi tang 13 na aroiba numit oiki Benison English Higher Secondary School na silang duna ngarang school asida youth parliament ki thoroma ma pangthokre school asigi principal Commonasis Das na mayai tangbal lawduna pangthokiba thoroma asida Lakhipur Municipal Board ki chairman Mrinal Kanti Das na athoiba mithung aduga Poilapur Nehru College ki principal Subhojit Chakraborty Earl Higher Secondary School Lakhipur ki principal Somojit Chakraborty School Managing Director Rajesh Devna akhanaba mithung sing oina saruk yakhi thoromda wangangloi singna Lakhipur subdivision da ahanba oina mahiroi singi damak Benison English School na youth parliament ki thorom silang ki basibu thagat pa phongdokna ki thoromda Lok Sabha amasung Vidhan Sabha ga mari leinana maroi ba wafam kaya amasu macha khaina mahiroi sing da khangan ki Position Srimati Ityalaima Khaidem to place her question before the ruling court. Thank you, Honorable Speaker. With your permission, I would like to ask the question to Honorable Prime Minister about regarding reservation. If reservation is about creating a level playing field, why do we need it after a certain point? And even 80% of Indian women believe that they are very safe in this society. During the past 8 years of our ruling, we have taken various actions to address the issue of women's safety in India, many of which were very successful. Azadi ka Amrit Mahotsav ki sarukama oina District Development Manager DDM Nabat Kasar na sinduna ngarang ayuk pung 13 taba matamda Sinleima Weavers Producer Cooperative Society Limited Fulartol Kasar ki Sribar Konthong lekai da leiba Common Facilitated Center CFC da Azadi ka Amrit Mahotsav ki thorom pangthokre thoromda Lead District Manager Kasar Dinesh Kumar Gupta Circle Inspector Handloom and Textile Kasar NG Alina Devi Union Bank of India Silchar Branch ki Manager Kingsuk Rai Lakhipur Block Veterinary Officer Dr. Jerry R. Jote Hariba Musing Asina Chief Guest of Honor Amadi Special Invitee Oina Dais ki Leiting Oiki Loinana Thoromasida NGO Self Help Group Singi Member Sing Amadi Handloom gi Pothok Putokpada Kumang Saukhalakliba Sinleima Weavers Producer Cooperative Society Limited ki member Kayamarom Sarukyakhi Lakhipur Development Block Lakhipur Kasar gi manung channa leiriba Fulartolda Nabat na support toba project Tribal Development Fund Hairiba project ama Haujik Chathari Lakhipur Development Block ki manung chanbada Gaw Panchayat Marigi Pisabi Chani gi oiba Sinleima Weavers Producer Cooperative Society Limited haina mingthonba Mini of Farm Producer Organization amasu Chathari Binakandi Block ki manung channa leiba Putikhalda Barak Dairy haina mingthonba Farmer Producer Company amasu Chathari asita sunatana Millet Farming MEDP amadi LEDP Kayamaramsu Barak Valley ki district sing
सिंगदा लेपा लेतना चथरी हाइना श्री रवि शंकर लिकमाबम DDM नाबार्ड कासारना थोरमदुदा फोंदोखी नाबार्ड ना बराक वैली दा पाइखलकलिबा अमदी पाइखलबा थबक थोरम सिंगी दमकता हाइनिंगाई लेतना नुंगाइबा फौजी अमदी लमदम मसिगी फी साबिसिंगना मखोइगी अवार्ड अपा लेरिबसिंग अदु खजिक मेंसिनबा ngамहनबगी पांदमदा यूनियन बैंक ऑफ इंडिया सिलचर गी माइकेदगी लोन पिननबा होनगनी हाइना यूनियन बैंक ऑफ इंडिया सिलचर ब्रांच की ब्रांच मैनेजर किंगसुक रायना फोंदोखी मिहुट कुंथ्रा मापन साबा निंगथेमकुल कंगाली लोइतोम लेकाय अपुनबा मैरा पाइबिलुप अमा सेमख्रे जुलाई की तांग 12 ngarang jumsakation numit ki nungthilgi pung ani taba matamda ningthemkhul ibudo pakhangba community hall da ningthemkhun kangali amadi loitom lekai gi imai bel singi mifamama Srimati Moithapi Devi na mifama poidna pangthokre mifama sina amatoina yanaduna ningthemkhul kangali loitom lekai apunma meira paibilu paina mingthonba member kunthra mapana saba committee ma semkhre lubasigi nauna khalaba executive body gi thobuba singdi president ta Y Inaubi Devi Vice President Chandralekha Devi, Nirupama Devi Amadi, Premon Devi, General Secretary Oina K. Jayanti Singha, Joint Secretary da R.K. Premila Devi Amadi, Ronibala Devi, Treasurer da S. Kalpana Singha, aduga information amasung publicity secretary Bina Devi bu khanki aduga loinana member kontra su khanki mifam asida presidium member oikiba singdi K. Aruna Devi All Assam Manipuri Women Maira Paibi Coordination Committee L. Bidamohan Singha VP Sripar GP Gitu Devi Sakuntala Devi Prabha Devi Amadi N. Birmohan Singh social worker ni mifam asida advisor oina khankiba singdi L. Bidamohan Singha N. Birmohan Singha, Jiten Singha, Kaboklei Devi, R.K. Nandarani, Moithapi Devi, Prabha Devi Amadi, Ngangbi Devi ni. Hauzik Manipur da thokliba kanglupi irang asiga mari lenana Manipuri kanbalup makalda mateng leptana panglakle ngarang July ki tang 12 dasu R.K. Gopal Sana Chief Engineer Department of Irrigation Government of Assam na makalgi spokesperson Dr. K.N. Chanda lupali singyangkai mateng pangkre aduga Singirbon Part 5 da tengbang khongset amada K. Biren Singha Singirbon Part 5 na lupali singmanga amadi Kunjeleima Devina lupali singmanga makalda mateng panglakre haire ngarangi tengbang khongset aduda makalgi finance convener Yumnam Nadia Chan media convener Asangbam Sopon special invitee C.H. Mohan Singh K. Champalal Gopal Singha na chingba mioi singha sarukjaki loinana mateng pangbirakiba singbu makalgi maikidagi convener Saram Herajitna thagachaba phongdorakli Haukiba megi tang ahumdagi hauduna Manipur da thokliba kanglupi irang asina maram oiraga mayum makai mai thadokraba Manipur ki Kaksing Khunau amadi Sugnudagi laktuna hauzik Golaghat District Assam gi Numali Gorda Nupi Amadi Piglipa Angang Yauna Changjafam Loduna Leiriba Mioi Mapanda Makoi gi awabada khajiktang oiraba sumateng pangjabagi ahanba khongthang oina Uida Meiteina Lupali Singmanga Makoi gi account ta khusinakre aduga Chana Thaknar bagi potlam kharasu Lupasigi President Takhilemma Birmani Secretary Joy Moirang Themba Amadi Treasurer Mainam Joyna Lusingba Mioi Taragi Kangbu Amana khusinakre haina Uida Meitei Hozai Assam gi Publicity Secretary R.K. Megazit ki cherol amada phongdorakli Rural Education Development Institute Redina July ki tang 12 da thokpa press release amada social media gi kuthangda photo amadi voice kara viral oiraktuna Reddy ki status hanthanba amadi Reddy ki secretary Saram Herajit ki mingchat soganaba honarakpabu Reddy na thamoi sokna nungaitaba phongdorakli cherol asida haukiba megi tang ahumdagi Manipur da thokliba kangluki irang asina maram oiraga lanjenarakuna Kasar district ki mafam singda haukiba megi tang 10 amadi 13 da Reddy na mateng pangkhibagi matang da palladuna international humanitarian law gi matung ina lan tawriba mafam amadagi lanjenarakpa singda humanity jenglaga mateng pangbada karisu kaiba leite haina phongdorakli kanagumana asengba achumba khangninglabadi Reddy ki office ta laklaga akupa khangba yagani hairaduna viral oiragliba voice adugi mathak akanba logi mateng loduna thijinba hauragani haina Reddy gi PRO BM Singha gi cherol asida haire Bharat ki ahum suba lunar mission Chandrayaan 3 hayeng July ki tang 13 Andhra Pradesh ki Sriharikota da leiba Satish Dhawan Space Center dagi
nungtilgi pung 2:35 da thagalagani. Indian Space Research Organization ISRO na Chandrayaan thagatpagi matam July gi 13 dagi amuk July gi tang 13 da yaithorakpani. Chandrayaan 2 thagatkhibagi chahi ani matung lupa crore 435 changna Bharat na sem sajaba Chandrayaan 3 asi thagi lemaida khongdarugadabani. Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna e tongta leiramba amot pasing sengdok pangamale amasung kidney liver heart amadi brain gi mapangal kankat handuna haksang phana thambangamale magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Aigi makong se narak padagi chat pada problem oidana makong se pomame pomaga makhugi tang sida hana hawe anaba se hanbe yorak se sir gi number se phangna badagi agi sir manak to chalaga sir jing badagi mari mangani se jing bada aigi masa se kyam jamna phai habdoi khangni han bada aigi hakchang che khwang ningjong khong masang che jamna nungairamdi adu haji aja santi gi asida jengbadagi ai isa se jamna improve oire chatpa khotpa tu jamna nungaire khong ji su jamna nungaire hoji aigi min S Manikumar Singha Rongpur dagi ni aigi khuru ani gi chik sabagi problem si matam kuina dagi leragle doctor jenghanba kaya jabak punmang jenghale hitak langthak kaya chajare adu mupungpa phabangam khide energy healing center Dr. Santi Kumar gi chamber da laksaduna ma katana jaraba matungda ngasi numit 30 rom pharakle ina magi makhada delaying jaba hoji phawgi manungda aigi khuru chiklamba problem leramba mayam adu aidi phabaga manare mikhari gi matungda di aigi khuru problem si mapung phana pharagani Aroibada maroiba pau amukhanna ngamkhai yathokpagi delimitation gi matangda miyam gi wakat tanabagi tamak election commission gi mapung phaba mihut kangboma Assam da thunglaragani Benison English Higher Secondary School Lakhipur na silangduna youth parliament pangthokre DDM Nabard Kasar na sinduna Sribar Kasar da Azadi ka Amrit Mahotsav ki thorom pangthokre mihut kuntrama pan saba ningthemkhul kangali loitom leikai apun mamaira pa bilup semkhre Manipur da thogliba irang na maram oiraga tengbang leptana pinari amasung Bharat ki ahum suba lunar mission Chandrayaan 3 hayeng July ki tang 13 nungthilgi pung 2:35 ta thagalagani Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare